Pmjay Amadi Cmht Makha Tana Sijinnaba Yahanbiyu Haina MP Dr. Angomcha Bimol Akoijam na Association of Healthcare Provider India AHPI MANIPUR chapter da AYEEBA CHEROL PISINKHRE Lok Sabha gi MP Dr. Angomcha Bimol Akoijam na APHI MANIPUR chapter gi President Dr. Palin Khundongbam da thakiba AYEEBA CHEROL aduda mahakna hai private hospital singda sel thum gi awaba oiriba anaba singda mating chaun oiramba scheme ani asigi reimbursement pending da laikibana maram oiraga scheme asigi Makha da layeng ba lepnaba lawkiba khongthang aduna awaba tadiba patient singda hena awaba haplagani mahaki maikaidagi su Union Health Minister da pending da leidiba senpham sing pithoknaba taksin kiba leire maram aduna hospital singna anaba layeng ba ngamjadraba patient singi khanbiraga Makha Tana scheme ani asigi Makha da layeng chathabiu loinana pending da leidiba senpham pithoknaba su taksin ba leptre haiba wafam thamki